National Highway 39 Imphal Jiri Lambida Imphal Tamna Thoklakpa Thau Puba Tanker Singda Sakhangdaba Miyoi Singna Nomai Kapsil Lakpadagi Garida Akai Atoi Thokan Badanatana Driver Singi Ponsida Akiba Pire Haiduna Oil Tanker Gari Singna Malongi Oil Depot da Thau Thadabagi Khongjang Changsin Bahokre Mapigani Thadabagi Khongjang Changsin Bahokre Masiga Mari Lainana Ngasidagi Malom the Leba Oil Depot Tingbagi Warep Lokibaga Loinana Oil Pump Singsu Service Limnaba All Manipur Petroleum Products Transporters Association Amadi All Manipur Petroleum Drivers Association Ge Maikaidagi Kangalakli Mamangda Suasigumba Taudo Kaya Ama Thokre Amadi Masiga Mari Lainana Manipur Lenga Ke Chief Secretary Ge Thakta Wari Sanaba Laikre Adumainamak Hokiba October Mapanda Kulai Paiba Singna Nungbada Thau Puriba Oil Tanker Garida Nomai Kapsil Lakre Thodok Adugi Tekchak Kanana Pugani Hangladuna Asigumba Thodok Asi Matungda Amukhana Thokaloi Haina Tekchak Lobangamba Miyamana Chede Iduna Pidriba Fauba Gari Steering Piroi Haidi Oirakliba Fiba Masida Thau Fanglaroi Haibagi Mipaibana Hanglibo oil pump singda thau halhona ba haiduna gari macha amadi chakamari panba gari mapu singna thomzil laktuna oil pump singda ngasi sangna queue lengba hokre masna maram oiduna gari chathok chasinda chauna apanba ohenke